ngasi phong tongan tongan manipuri sifong singdigi masum thokiba thawdo wathok singdigi maru oibi I pausing khongba charaga manipur top channel gi mekedigi ma'am da share tawjigi hanbada ngasi state si go covid-19 update ma'am da thamjage government of manipur covid-19 kamal control room dagi thadorokpa press release number 418 tang taraga tere tha manga english ngi kunga matoi ngasi numidang warang pung manga phugi ba update ta haugiba pung kungi mari sida miyoi subnagi sahum kunga tare general population ki amasum miyoi ahum mana central armed police force gi akpun ma miyoi masing sahum kuntra ngasi manipur nauno covid-19 positive oirakre amasum general population ki covid-19 positive oirakra ba miyoi sahum kunga tare sigi manung sida samaga humdraga mapan amana no pani du miyoi samaga ni fugu ni pan amana no pini haidi amasum makhoi singsi Imphal East gi marfuga manga Imphal West gi samaga kunga tare Thawbal gi kunga ni pan Bisnupur gi kuntra Kaksing gi kunga mathoi Urkhul gi tare Susampur gi nipan Sandel gi ahum Senapati gi tare Tamenglong gi taru Kamjong gi amasum ama None gi ahum amasum Jiribam gi amane aduga makhoi gi lokhat pamdokpa siksing tharang khudi maksu lokhat kir haidi aduga haugi bapung kun gi mari sida miyoi taraga mari covid-19 positive oiduna laikidre makhoi singsi sai humpuga ma suraba nupa Imphal West gi sai yankhai gi taruk suraba nupa Imphal East gi marfugan thai suraba nupa Imphal West gi humpu suraba nupi Imphal East gi nifugan thai suraba nupa Imphal West gi humdraga mari suraba nupa Imphal West gi humdra suraba nupa Imphal West gi humdraga taruk suraba nupi Imphal West gi humpu humdoi suraba nupi Imphal West gi humpu humdoi suraba nupi Imphal West gi nifuga tere suraba nupa Imphal West gi humpu gatruk suraba nupa Imphal East gi maudraga matai suraba nupa Imphal East gi amasum sai humdraga suraba nupa Imphal East gi ni makhoi singsi sija hospital ahum rims ta taret amasum jenims ta mari mathang sina hairi hospital singsi da laikidabne aduga hairi ba miyoi taraga mari isi tharaga apun boina manipur covid-19 na lehen khidaba miyoi masingsi miyoi songaga maudraga ni thoi sure amasum haukiba pung kunga mari asida manipur covid-19 dagi naba pharaktuna yamlaba miyoi haibide miyoi samriga yankhaiga manga research tawkhre amasum makhoi singsi CPF tigi taret home isolation dagi sahumga kunga nithoi rims dagi kunga humdoi jenims dagi ahum RD wing dagi taruk BB dagi taramathoi NSU dagi kunga mari Siri dagi kuntra Babina specialty hospital dagi taru CCC lambai khunang khong tara amasum Jiban hospital taret Bisnupur tara mari Tamenglong ama amasum Senapati amani adu hauji state asida nahanduna laidiba apun mamiyoy masingsi lising taruka sahumga kuntraga ni pani amasum recovery rate sina 82.70% laidi hain supale aduga haukiba pung kunga mari sida apunba D type oxygen cylinder lising mga sambiga marfu ni pan amasum B type oxygen cylinder sangaga ani khena health institution amasum health facility manipura phangan kre so hari aduga latest information amagi matung ina apunba state asida vaccinated takiba miyoi misingsi la ohumga lising mapan ga sini pan ga maudraga taruk sure aduga air passenger da state asida travel tarokiba lakiba megi tang tara mari english ngi kun ga mato air india AI 715 rona 814 mokoi singsi athuba matamda common covid control room 1800345318 natragana District Surveillance Officer DSO da inform to biu haina Dr. Khoiram Sasikumar Mangang Additional Director and Spokesperson Health Department Manipur no khoyak pidno thadorokpa press release asina makhata na phongdorokli makhasa thrak point na mem ngasi Government of Manipur Home Department gi order mangasi tang taraga threat me English ngani gi kun ma thoi thole sig orders mem da ten takna share tawjaram gi mem ne fukta minasi amasum orders ina haidi madudi mem Hairiba district sing Imphal West, Imphal East, Bisnupur, Thawbal, Kaksing, Susampur, amasum Urkhulda thamkiba curfew si mayam hayeng tang taraga nipan tha manga English ngani ga kun ga mathoi digina tang kun ga nipan tha manga English ngani ga kun ga mathoi phaba satnaragani haina home department gi order mathoi amasum tentak na mayam order sida karambana yaba karambana yadaba haibida mai permit piba pidaba ma activity sing du mayam da sarona haijaram ge Hadi healthcare facilities manung sanba haibidi animal healthcare skumba hospital clinics nursing homes amasum atopa healthcare workers sing satok sin tawdadi ayaba piri aduga pharmacies khudima haibidi magi selling veterinary medicine yonbugum adugum so ayaba pi aduga mi khudima haibidi covid-19 vaccination gumba testing to covid testing chapagumba aduga medical emergency gumba sigumba singsu haidi exempted to ayaba piri aduga employees khudima haibidi
Media, Power, Fire Service, PHED, CAF, PD, Home, Health, Relief and DM, Forest Environment and Climate Change, Finance and Treasuries, and Police Department and District Administration are exempted of all the office to remain closed. Most office ma'am I have a PD. Aduga goods possible vehicles in habidi construction materials gumba oxygen supply gumba haidi LPG amasum oil tanker amasum atopa vehicles in habidi essential service aliba power supply, water supply, waste, garbage, cleanliness, public distribution system, medical, COVID service, electronic and print media, internet and telecom service provider, amasum vehicle or personnel of departments, organization permitted to be functionals. Hairibising sigidi come to imam, adamok permitted oiri. Aduga petrol pump gumba amasum LPG outlets gumba mokoigi staff LOCG gumba singsi oina sumyam satok sintawbada adum ayaba piri. Aduga Impal airport so duma hanging in my staff amasum passengers sing satpadam ayaba piri. Amasum hotel sing sudum hangbagi ayaba piri minimum staff ta aduga restaurant di aduma thingzilli hangbayadri aduga child protection service kumba haibdi orphans kumba children's home kumba observation home gum asigum sa ayaba piri aduga home delivery service ICTS ICPS ki manungda leiba haibdi supplementary nutrition from groceries gumba medicine gumba asina singba e-commerce platform gumba asigum singisu ayaba piri aduga banking service haibdi ma'am staff ti yamna bida limited oina ningthau kabane yum sakisane masum iraine ayuki pung 10 dagina nungthili pung 3 makhai phawba sarkar gi ba thu kai masum non government gi oba transaction gumbasu ayaba piri aduga ATM gi service tawriba haibdi paisa hapto option tawriba sing satok sin tawbulasu ayaba piri aduga fish feed kumba animal feed kumba milk amasum milk product fish poultry amasum poultry product sing su aduma yon bada ayaba piri haibidi ayuki pung 3 tagina nungthilgi pung 2 fawba yona pagi matam ayaba piri amasum postal servicing haidi magi limited staff oina Monday, Wednesday amasum Friday ayuki pung 10 dagina nungthilgi pung 2 makhai fawba akaknaba matam khara sida medicine gumba amasum medical equipment gumba deliver tawbugisu ayaba piri aduga ahenba haitare sinda sida yawdum atop ahenba permission khara amasum restriction khara karam laibagi habdu ma'am yengminasi khogi lekai da mana masing yoliba vendor singsu hangbagi ayaba piri haibidi ayuki pung 3 tagina ayuki pung 10 phawba adusu khogi lekai gi mi haide local gi miyoi sing laibagi matam si piri bani ma'am sarkar sina duga sigi matam sina mai tang su pithoi ma'am sida tang kun tha manga English ngen ga kun ma thoi dama hangba yare tang kun go humdoi tha manga English ngen ga kun ga ma thoi ma hangba yare masum tang kun ga taruk tha manga English ngen ga kun ga ma thoi hairi bun mi sing sida hangba ya gani su hairi aduga vegetable vendor sing si hairi mu khoina phamba matam da mi amaga fit taruk lapna na pham ga dabani su hairi aduga sing dana marks up ga dabani haina su palli amasum atopa point amana ma'am haibidi grocery shop ahum lebigi manungda rotational oina nongman ama phama mathang manau naina sumna phambisi ma'am ayuki pung 3 tagina ayuki pung 10 phawba phambagi ayaba piri duga makhoigi matamsina tang kun thamanga English ngen ga kun ga mathoi dama tang kun ga homloi thamanga English ngen ga kun ga mathoi dama sum tang kun ga truk thamanga English ngen ga kun ga mathoi sida phambagi su ayaba piri vehicular gumba satuk sin tawbusi ma'am hana dumaina yamna kanba section thorang oina ayuki pung 3 tagina ayuki pung 10 phawdi satuk sin tawbda aduma akan boina thamli aduga kaithel ahum haibidi ima kaithel amasum adjoining market aduga atopa local market Khurai Lamlong Andro Parking Lambulen Kongba Pisumthong Kwa Kaithel Nagamapal Singjumai Bazar Wahengmam Laikai amasum atopa district ki major market singsi aduma close oigani su hairi amasum curfew laitaba atopa district mapan gi matang da sum khara palami myam da thamjage haibadi hana tang tare thamanga English ani kunga mathoi da pi hiba instruction du aduma satnagani haina su policy gi guidelines sida aduga samna harabada district mapan curfew laitaba Senapati Kangpokpi Kamjong Tengnopal Sandel Farzol None Tamenglong Jiribamna curfew lairiba district taret asida sangmada ayaba pidri
ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯇꯔꯦꯠ ꯍꯥꯏꯕꯗꯤ ꯏꯝꯐꯥꯜ ꯋꯦꯁ, ꯏꯝꯐꯥꯜ ꯏꯁ, ꯕꯤꯁꯅꯨꯄꯨꯔ, ꯊꯧꯕꯥꯜ, ꯀꯛꯆꯤꯡ, ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯀꯔꯐ꯭ꯌꯨ ꯂꯩꯔꯤꯕ ꯑꯁꯤꯗꯁꯨ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ 7 ꯑꯁꯤꯗ ꯆꯪꯕꯗꯁꯨ ꯑꯊꯤꯡꯕ ꯄꯤꯔꯤ꯫ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯌꯥꯝꯅ ꯐꯖꯕ ꯄꯣꯏꯟꯠ ꯑꯃ ꯌꯥꯎꯔꯤ꯫ Village Laikai without COVID case should be encouraged to display my village Laikai is corona free at the entrance of their village or Laikai haina Chief Secretary and Chairman is the Executive Committee Government of Manipur Dr. Rajesh Kumar Khuyek Piduna Tholakpa order sinasu makhatana phungdorakli atopa tentakpa pawamana record oina nongmada Dr. Yankai Sikre Anisuba COVID web asida yamna nungaitaba mawongda noma khaktada Dr. Yankai Sikhi makhoi singandugi manungda khwaidigi naha oiba amadi Dr. Anas Mujahid Mag Delhi Government run tawa GTB Hospital ki junior resident amasu me mapanda laikhidraba Dr. asi masagi sei kunga manga khaktamak ngairibani aduga khwaidigi ahaloiba Dr. na Satyamurthini mahak sei maudra sukhrabani amasu mahak Visakhapatnam gi ENT retired professor ni haujuk phawbada anisubu web lakraba matungda Dr. Saniga nifuga mari COVID license asina mathuwai khubak haptuna miyam gi seba tawbada laikhidre haina pausna palli